ꯃꯌꯥꯝꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯩꯈꯣꯏ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯗꯦꯗ ꯕꯣꯗꯤ ꯅꯠꯇ꯭ꯔꯒ ꯍꯤꯡꯅ ꯑꯣꯏꯔꯁꯨ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯗꯅ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣ ꯇꯥꯅ ꯑꯩꯈꯣꯏ ꯄꯤꯁꯀꯤ ꯔꯦꯂꯤ ꯑꯣꯏꯕ ꯑꯃ ꯆꯠꯀꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯄꯨꯂꯤꯁꯁꯤꯡꯅ ꯊꯠꯄꯗꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯕ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯑꯃꯁꯨ ꯂꯥꯎꯈꯤ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯦꯝꯆꯥꯛ ꯀꯤꯞꯖꯦꯟꯕꯨ ꯃꯇꯧ ꯀꯔꯝꯅ ꯗꯤꯄꯨꯇꯤ ꯃꯤꯅꯤꯁꯇꯔ ꯍꯥꯞꯄꯛꯏꯕꯅꯣ ꯃꯍꯥꯛꯁꯨ ꯃꯥꯅ ꯂꯩꯔꯤꯕ ꯐꯝꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯨ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯥꯎꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯏꯟꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤ ꯑꯁꯤ ꯍꯤꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯗ ꯕꯣꯗꯤ ꯐꯪꯉꯦ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯣꯉꯥ ꯀꯌꯥ ꯑꯃꯁꯨ ꯃꯁꯤ ꯁꯟꯇꯣꯛꯄꯤꯔꯤ ꯑꯗꯨꯕꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯅꯣꯇꯤꯁ ꯊꯣꯛꯄ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯗ꯭ꯔꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯁꯤ ꯄꯤꯁꯀꯤ ꯔꯦꯂꯤ ꯑꯃ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯀꯣꯅꯨꯡ ꯃꯥꯡꯗ ꯊꯠꯄꯗꯒꯤ ꯁꯤꯑꯦꯝꯒꯤ ꯕꯪꯒ꯭ꯂꯣ ꯇꯥꯅ ꯆꯠꯄꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯠꯄ ꯉꯝꯈꯤꯗꯕ ꯇꯥꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃꯁꯨ ꯂꯥꯎꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯝꯆꯥꯛ ꯀꯤꯞꯖꯦꯟ ꯃꯥꯅ ꯂꯩꯔꯤꯕ ꯐꯝꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯐꯝꯁꯤ ꯍꯥꯞꯄꯛꯏꯕꯅꯣ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯂꯥꯎꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯁꯤꯗ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯨꯝ ꯀꯨꯏꯅ ꯄꯟꯊꯔꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕꯁꯤ ꯐꯥꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯕꯤꯗ ꯍꯞꯇꯥ ꯑꯃ ꯂꯩꯔꯀꯥꯟꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯆꯦꯗꯁꯨ ꯑꯗꯨꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏ ꯊꯥꯗꯣꯔꯛꯄꯗꯤ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯁꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯏ ꯅꯠꯇ꯭ꯔꯒ ꯇꯧꯗꯦ ꯍꯥꯏꯕꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌా ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯐꯣꯡꯗꯣꯔꯛꯄꯁꯨ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯇꯧꯕ ꯅꯠꯇꯦ ꯃꯁꯤ ꯐꯦꯛꯅꯤ ꯍꯥꯏꯖꯟꯅꯕꯅꯤ ꯍꯥꯏꯕꯁꯨ ꯑꯃ ꯂꯩꯈ꯭ರೆ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯄꯤꯔꯛꯎ ꯐꯥꯖꯤꯟꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅꯁꯨ ꯂꯥꯎꯈꯤꯕ ꯑꯃꯗꯤ ꯅꯦꯝꯆꯥꯛ ꯀꯤꯞꯖꯦꯟ ꯐꯝ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯂꯥꯎꯈꯤꯕ ꯑꯣꯖꯥ ꯃꯁꯤꯗ ꯂꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯦꯝꯆꯥꯛ ꯀꯤꯞꯖꯦꯟ ꯐꯝ ꯊꯥꯗꯣꯛꯄꯤꯌꯨꯅ ꯂꯥꯎꯔꯤꯕꯁꯤ ꯃꯁꯤ ꯃꯇꯤꯛ ꯆꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯀꯥꯟꯗ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯊꯠꯂꯤꯕꯁꯤ ꯅꯤꯌꯣꯝ ꯆꯨꯝꯕ꯭ꯔꯥ ꯆꯠꯆꯔꯤꯕ ꯂꯥꯎꯖꯔꯤꯕ ꯁ꯭ꯂꯣꯒꯥꯟ ꯑꯁꯤ ꯂꯩꯉꯥꯛꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯇꯝꯅ ꯑꯩꯈꯣꯏ ꯂꯥꯎꯖꯒꯦꯅ ꯂꯥꯛꯆꯕꯗ ꯄꯨꯂꯤꯁꯁꯤꯡꯅ ꯊꯠꯂꯤꯕ ꯑꯁꯤ ꯃꯁꯤ ꯅꯤꯌꯣꯝ ꯆꯨꯝꯃꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯣꯖꯥ ꯑꯍꯥꯟꯕꯃꯛꯇꯗ ꯀꯃꯥꯏꯅ ꯌꯦꯡꯕꯤꯅꯤꯡꯉꯣ ꯑꯣꯖꯥ ꯃꯁꯤ ꯑꯩ ꯅꯣꯂꯦꯖꯀꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯗꯣꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯛꯅꯅ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯇꯝꯖꯒꯦ ꯇꯧꯖꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯩꯇꯥꯗꯅ ꯀꯥꯡ ꯀꯣꯡ ꯆꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯄꯨꯟꯕꯒꯤ ꯃꯤꯔꯥꯎ ꯈꯨꯔꯟꯅꯔꯒ ꯂꯩꯔꯤꯕ ꯆꯍꯤ 3 ꯍꯦꯜꯂꯛꯑꯦ ꯆꯍꯤ 3 ꯍꯦꯜꯂꯛꯑꯦ ꯃꯁꯤꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯇꯦꯔꯣꯔꯤꯁ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯄꯨ ꯁꯦꯝꯗꯅ ꯃꯣꯏꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯃꯤ ꯐꯥ ꯄꯨꯟꯕ ꯍꯥꯠꯄ ꯂꯥꯛꯄ ꯄꯨꯠꯄ ꯂꯝꯕꯤ ꯊꯤꯡꯕ ꯂꯣꯏꯅ ꯑꯩꯈꯣꯏ ꯆꯠꯊꯔꯛꯏ ꯀꯅꯥꯒꯤ ꯃꯃꯥꯡꯗꯅꯣ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗꯅꯤ ꯀꯅꯥꯒꯤ ꯃꯃꯥꯡꯗꯅꯣ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗꯅꯤ ꯑꯗꯨꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝꯁꯤꯅ ꯇꯧꯅꯤꯡꯕ ꯃꯌꯥꯝꯅ ꯄꯨꯟ ꯆꯠꯊꯔꯛꯄ ꯃꯤ ꯐꯨꯕ ꯍꯥꯠꯄ ꯂꯥꯞꯄ ꯕꯐꯔ ꯖꯣꯡꯕ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯛꯄ ꯑꯗꯨꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯈꯥꯡꯗꯅ ꯆꯠꯄ ꯂꯩꯗꯣꯔꯤꯕꯅꯣ ꯁꯔꯀꯥꯔꯁꯤꯗ ꯃꯃꯤꯡꯗꯒꯤ ꯅꯦꯝꯁꯛꯀꯤ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗꯨ ꯃꯣꯏꯅ ꯐꯥꯖꯤꯜꯂꯒ ꯍꯣꯇꯦꯜ ꯑꯣꯏꯅ ꯊꯝꯃꯦ ꯂꯝꯕꯤ ꯊꯤꯡꯉꯦ ꯀꯣ ꯂꯣꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯍꯤꯡꯉꯨ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯌꯦꯡꯉꯨ ꯑꯩ ꯍꯥꯏꯁꯤꯅꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯑꯐꯧꯕ ꯌꯦꯠꯅꯕ ꯑꯣꯏꯔꯤꯕ ꯀꯅꯥꯅꯣ ꯈꯪꯉꯦ ꯆꯤꯜ ꯀꯣꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤ ꯈꯪꯉꯕꯅꯦꯕ ꯁꯤ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯑꯩꯈꯣꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯁꯤꯕꯨ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯥꯗꯣꯛꯇꯅꯀꯣ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯗꯅꯦ ꯁꯔꯀꯥꯔ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯅꯤꯅ ꯁꯔꯀꯥꯔ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯏꯃꯥ ꯏꯄꯥꯅꯤ ꯃꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯅꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯁꯨ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ ꯑꯩꯈꯣꯏꯒꯤ ꯇꯔꯨꯛ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤ ꯀꯣ ꯀꯅꯥꯅ ꯐꯥꯈꯤꯕꯅꯣ ꯃꯣꯏ ꯁꯤꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯍꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯃꯤꯒꯤ ꯃꯃꯥ ꯃꯆꯥ ꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯖꯔꯤꯕ ꯉꯥꯛꯇꯅ ꯍꯤꯡꯅ ꯐꯥꯈꯤꯕꯅꯤ ꯃꯣꯏ ꯐꯥꯈꯤꯕ ꯃꯔꯝ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯍꯧ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯏꯍꯧ ꯈꯣꯡꯖꯪ ꯆꯪꯍꯟꯗꯅ ꯂꯥꯎ ꯈꯣꯡꯗꯅ ꯑꯩꯈꯣꯏꯒꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯩꯉꯥꯛꯅ ꯍꯥꯟꯅ ꯇꯧꯗꯧ ꯅꯠꯇ꯭ꯔꯣ ꯂꯩꯉꯥꯛꯅ ꯍꯥꯟꯅ ꯂꯣꯏ ꯇꯧꯒꯗꯕꯅꯦꯕꯗꯣ ꯑꯗꯣ ꯃꯣꯏꯅ ꯂꯩꯉꯥꯛꯅ ꯇꯧꯗꯕꯗꯒꯤ ꯃꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯩꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛ ꯃꯄꯨꯒꯤ ꯃꯐꯝꯗ ꯉꯔꯥꯡ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯄꯤꯄꯜ ꯌꯨꯅꯤꯌꯟ ꯀꯣ ꯉꯔꯥꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯃꯩꯇꯩꯁꯤꯒꯤ ꯁꯦꯁꯣ ꯀꯣ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯁꯦꯁꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯄꯅꯦꯕ ꯐꯥꯖꯤꯟꯈꯤꯕ ꯃꯣꯏꯒꯤ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛꯇꯣ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯤꯡꯉꯤꯕ꯭ꯔꯥ ꯁꯤꯔꯤꯕ꯭ꯔꯥ ꯇꯛꯎ ꯃꯈꯣꯏ ꯀꯅꯥꯅ ꯐꯥꯔꯤꯅꯣ ꯑꯐꯥꯕ ꯃꯤꯁꯨ ꯑꯥꯏꯟꯒꯤ ꯊꯕꯛ ꯂꯧꯈꯠꯂꯨ
하이버시 거기 내가 기와 품지다 거나 매암 라우르뿐에 보고 아주 매암 공정도보다 뭐냐 람비다 팅드나 시면서 레바기 뭐 뽕빠 그 운하게 락보다 뭐냐 팅드나 레래 가지고 매암 공정도디 이 호국도디 라우르이나 아다 무슨 하이버 좀 매지 호직 라이브 품디 아코는 하이버한테 항해 보고 하니 거기 pau치에서 인들 이용 학더니 라우르 이분이 nemsak jem deputy chief minister ko chief minister sema deputy chief minister oina wasak lo ro choma ni pura la aga mana wasak pala ngam imhan la aga la ngam de ma su barchun khoda la wasak pala manga sigi magi manipur ke bitem ko nu ori bai imhan sida laktara khotra ma langa sasan to ngam de ado मासी कनानो हाइबदे मासे कोगी केनेप अकोगी जो कोकेनेशन फंड हाइबा कोगी कुकिराल होलु अमदो मदुगी चेयरमैन ओइरबा मदुगी अदुगी मोगी अकोगी थांगहुई किबियल हारिजे अदगी सेमिनथांग केकेन एलाइजे मासी मागी मपुरोबने अदु मासी मा कदोई हाइदा माची यूपीएफ अरि कुकी अकोगी मिलिटेंट ग्रुप बायामगी अकोगी ओइरबा यूपीएफ विदि जे यूनाइटेड मोगिनोसे मासीगी अम्बेला ओइरबा सिगी सु चनरिबसे सिगी सुमा चेयरमैन ओइरियबो अदुमाइना सिगी ओइरे हाइबा खंगसे अकोगी भारत की इंटेलिजेंस ना होम मिनिस्ट्री ना के लोय खंगना मनुलेंगा खंगमनेबो अदुगुमबदुगी लोइने बेसे नसा कुजेनेबो ओइरिनेबो अदु करी हापे डिप्टी चीफ मिनिस्टर जे मंगोन खुदोन तौरिनेबो अदुगुमबगी कुकीगी अकोई माया पुन टेरोरिस्ट माम जे कदुई मोना मणिपुर के पुन सक्तम थुगारगा सेपरेट एडमिनिस्ट्रेशन फॉर्म यूनियन टेरिटोरी को सी अकोगी अदु रेजिस्ट्रेशन लाइबा सेमगने नगा सी बाउदो मोना